MST की बस थाबा मणिपुर हाइबा वाहई मुथतलु हाइना सिक्योरिटी पर्सनल सिंगना उतखिबा थवोंग की मायोक्ता ngasisu makhatana mafam kayada khongjang changsinba leptri amuko poirei leimarol kohar amawova amadi MSF की मीटिंग मखादा ngasi mahairoi singna human chain semduna khongjang changsinkhi hiramasida paudam ama मणिपुर मुसलमान इंडिया की धोन सुजालगा की दुकानों पॉलिसी Siroi kumai hauba numit megi tang kunda DIPR nationba paumishing tongba Manipur State Transport ki bus ta thaba Manipur haiba wahi ase lautho u haina Indian Army ki Mahar Regiment na khangalakhi ba ofam adugi mayokta tongan mamake kyadagi yaningda phongdorok tuna pakshana khongjang changchalakpagi manungchana ngasishu amuko amadi loop asiga chatmina ba tongan ba loop singa punna khusamaduna changchen ba khongjang singi manungchana mahairoi singna human chain Semduna Togdok Adubu Yaningdeba Fongdokre. Kwakatel Legina Malom Fawuda Labor, Mahitapam Sangsingi, Mairo Shingna, human chain gi Khongjang Sanction Kibani, Khongjang Siga Mailana, Amukogi, Secretary General Odiba, Pratap Lashang Chemna, Tokriba Togdok Adu, Manipur Miyamgi Mayoktani, Madugi Mayokta, Miyam Punna, Khongjang Junction Ba, Tangai for the Haina Fongdoki. The Koi Pamishing Sapramatamda, Akoi Manipur, Tabayaro and Lokopi Matang to the Gingasi, Manipur. Asugimatic Prazasing, Querang Kushano Bolina, Masi Hokia, Masangil, Masidasu, Akoi, Amuko, Samina Revolution, Amuko, Kohor, Poide Lemro Mera Paibi, Amova, MSF, Haribal Mangasina, Masi Manipur, Mapankudimu, the Salakanda, Equi, Nahanda Honakoi, Himenchen Semba, Duga Meraki, Lin down the Satanakoi, District Kudimakta, Makata, Satagigani, Akoi, Sangsu Sangani, Akanbakunjan, Maramdi King of the Manipur, Nasi India government, divided rule, Meama, Polisimus, Hanarakanda, Amaga, Kanana, Bagi, the Sanada, Ibamiamse, Akoi, Loidabak, Mayams, Loikangam, Adu Karamba Kunjang Sanga, Karam, Mina, Prazamayamse, the Satmina, the Hybrid Equin, who Mayam Prazazing, Tuminarakanda, Waris, Sanarakanda, Karamba Mong, the Sanjalakanda, India government, Tanagade Hybrid. Aduna ngasi Manipur da laiba Prazasing tangdu laita da phiroma hojik lai ABC matangda Baro Sarkar ga khoi sabjana thengnana bagi akoi phirep tu logjabani ramaduna akoi na Prazasing ga loinana akoi na ngasi akoi human chain semba awaba kya de satra satri myam akoi loinana satleise akoi wakhalon da akoi kari tawgadage akoi laibak si kanana ba akoi amuko ga saminaba lu manga sin akoi thawai thadosu ima laibak ki hojik laiba Manipur muthatpa yaroese mamangda amuko ga saminaba lupsingna mamangi relation gi ba matamda akoi Manipur muthatpa yaroese akoi slogan da yaw leramni masi makoi amukogi saminaba lupsingna hana akoi Manipur muthalakpa yai habese ugidana mamangdudagi akoi hana preparation tawjarga prajasing award oinaba prajaga khaminabagi salin ngasisu akoi Manipur muthatpa yaroise akoi slogan gi mamangda yawrga leiba pot amaneba aduna haina tawringi tanjasi da Manipur muthatnabagi asoba lang amang haitare ngasi Indian Army sing da akoi saubam di thokte maramdi makoi na ngam banate Manipur muthalu kai base Army ki colonel amana brigadier amana ngam banate ba si awang ba thak tagi lautuna ba ma yawe habisi masi Manipur prajana loi khangaba wane ba akoi ne hekta sifai amana tawrome ne hekta sifai du tainabi ba masi akoi nataba injal laiba potu kanano habisi ma akoi khangba tai hoji laiba governor aduga secretary advisor chief secretary hairiba makoi singa se maroi ba singse makoi singse sabsaba akoi Manipur myamna parama tabibam thoi aduna makoi se yam atuba matam da moi se masagi fam thadu kanda akoi ge India government ki mafam da makoi sangjara kanda akoi mafam sida akoi si tawre akoi soigre haba dum fana ulla kanda Manipur praja mayam da madugi asoiba do Baro Sarkar na madu khangal taragadi Manipur praja ji indana tapthana leibe yani natri bogdi noma gi kankhalakna hanam chama mai dudagi hena sakhalakna Manipur da tangdu leita da phiba ma chauna mayona rakpa yai haba se Baro Sarkar na masi sabsana Khangmagi matam madu yaure Manipur Kudaminari ba tongan Furip Marshal gi marakta singshep thaduna amaga nuksinatana ba honandana lakliba cherak asida asigumba Manipur gi manungda Manipur thaba garibu madudagi Manipur muthalo haiba wafam masi yamna laibak thibani masigi mayokta miyam punna yaningda ba phongdokpa si tangai fade haina Khongjang adu sok yakhiba MSF ki president Roshan Hijamna phongdoki matam sangnadagi Kogi Manipur asibu muthatnaba thoksilama tawrakliba si noma gi hena mayek singakpa haibadi siroi lili pangthokpham da khoigi function ladubu coverage tongnaba chatpa matamda Manipur lenga ki bus haiba tare maduda thariba Manipur haibadu lauthokadowni haibase central force na chi thamlakpa si akhoi khangi madudi akhoi Manipur muthatnaba thorang le haibasi mayek singna taklabani Masida koi miyam gi amadi mahiroi ki
ꯈꯣꯜꯂꯥꯎ ꯑꯃ ꯑꯩꯈꯣꯏ ꯊꯝꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯛꯄꯗꯨꯅꯤ ꯃꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯗꯦꯝ ꯇꯧꯕ ꯃꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯡꯆꯦꯞ ꯊꯥꯗꯨꯅ ꯑꯃꯒ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯜꯂꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯄꯨꯝꯟ ꯃꯨꯊꯠꯅꯕ ꯁꯤꯜꯂꯛꯄ ꯑꯁꯦ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯌꯥꯕ ꯉꯝꯂꯣꯏ Manipur,